Akashbani Imphal Maibam Dwijamani na pau pazari ahanbada maroiba pau Manipurda sahi ani hena lerklaba kanglup ki irang asi loisinabagi pantamda Kendra gi Griha Mantraloy gi makok thongbo official singa kokomi gi mihut singa ngasi nei Delhi da wari sanakre Awang no poklamdam gi lalolup singda kuzu khulai lalon ba miyoi ahum gi mathakta NIA na sarsit thangat khre Leiba ki atai mafam singda pangthok na bugum Manipur da su Pandit Jawaharlal Nehru laikhitabagi humpumatoi suba common thoram pangthok khre Pradhan Mantri Narendra Modi na hairi Bharat handak thokiba thodok singna Bharat ki mayokta koina sem saduna laglaba proxy war sathare haibasi mayek sengle amasong Rashtrapati Draupadi Murmu na ngasi misam miyam da piba khwaidagi wangba mana Padma Vibhushan Padma Bhushan amasong Padma Shri Award khusin na khre Manipurda sahi ani hena leriklaba kanglup ki irang asi loisanabagi pantamda Kendra gi Griha Mantraloy gi makok thongbo official singa kokomi gi mihut singa ngasi nei Delhi da wari sanakre Nakal ani gi oiba ahanba mifam adu ngasi numit yung matungdagi hauraga pung anirom sanaki hiram asigi matangda kokomi gi convener Khuraisam athobana Akashbani Imphal da hai wari sanabaduda kokomi gi maikaitagi tha asigi ahumda Imphal da pangthokiba miyam gi mifam da laukiba warep sing adu Mantraloy gi miyoi sing da khangenki Masiga loinana handak gwal tabi da thokiba thodok aduda yalingdaba phongdoktuna chainabasing ain gi matung ina chairak pibinaba taksinki magna hai narco terrorism ngamkhai lansinduna aina yadaba mongda mireibak masasing sangsilakpa amadi makhoina popi pambi thaduna lalolup sing samgalakpana singba asigi matangda Mantraloy gi official singda pukhalatuna hairiba mireibak masana lusingba lalolup sing asiga sarkar ga shanti gi warina singba sarakpadagi langdamasida irang thorokpagi maramsu oiri maramatuna Kendra Sarkarna lam asida milyeng sangnanaba masung athuba matamda Manipurda sathok jasinda apanba lehendaba lanjenariba sing mayumda hanjilanaba masung lawmi singna lawu singu sathaba yanaba khongthang lokhonaba su taksinki Sri Khuraisam athobana hai Manipurda thokriba chahi ani suraba crisis asi resolve tawnanabagi ekhoigi kokomi gi maikaidagi ekhoi sincere attempt ama tawba hongnanabagi ngasi akoina Delhi da chachari bisi adugi ahanba step amani aduga step asigi ekhoigi mathang pursue tawgadaba step sing paikhalakigani aduga hadaki sida akhoi tangai phadana ngarang nahan thokriba amani ngarang thokriba nuaitaba thodok sing ase masigi agenda sing jo khoi hapchallaga India government da pursue tawgadri ekhoi yawja Amaromda kokomi gi students wing na Imphal da leiba Kendra Sarkar gi office ani solon sin khre students wing gi volunteer singna Imphal West gi Lamphel pata leiba chief electoral officer gi office ta sangsilaktuna office solon sin ki mafam atu da leramba security force sing namkhaiduna sangsilaglaga office manung da leramba karmachari sing mapan da thokna ba khangan ki tungda office adu solon sin ki bani office adu dagi khara sathok laga leiba geological survey of India gi office su ngasi thomi sing na solon sin ki Loising ani adugi geta Manipur gi apunbagi saktam da ikai ba pibi yaroi lale haijagadabani haibani singba play card kaya su geta thesen ki amaromda Manipur gi apunba saktam da singnarakpa yaningdi haibagi kholaw kaya golina masing yamlaba miyamna mafam kaya da thoraktuna wakat khongsak satki Imphal SK lamlong dagi haurakpa khoisaunarba miyamna porompata leiba DC office da thomsinki amaromda Imphal West ki singjamai dagi lilong phawbada miyamna human sen semduna sarkar gi thawongbo yaningdabu phungtokki Masigi mathakta Bishnupur Jilla gi Nambol Bishnupur Bazar amadi Imphal West ki mayang Imphal area da su masing yamlaba miyam thoraktuna pendabigi khongsat kaya satki Kaksing Jilla gi tokpasing da su tha asigi kunda gwal tabi da thokiba thodok adu yaningdabu phongdoktuna miyamna wakat mifam satakhi National Investigation Agency NIA na antarjati ngamkhai paring lana aini yadaba mongda khujukhulai sing awang nokpok lamdamgi lalulup sing da piramba Mizoram dagi miyoi ahumgi mathakta charge thangat khre NIA na English ngani kulumdagi December tha dagi asiguma khulai lalon ba kanglup ama lairi haibagi paw phangmadagi thijinduna lakhibani masigi matungda Mizoram dagi miyoi ahum phakibani masida Mizoram gi shershipta lanai gi nongmai gi license armored dealer amasu yauri Makhoidagi yamlaba khujukhulai kaya amasu phakatuna Indian Penal Code Arms Act Explosive Substances Act amasung Unlawful Activities Prevention Act ki makhata phakibani NIA na makhatan hai makhoina naronda pusilakpa nongmai sing asina awang nopolamda maroina Mizoram amasung Manipur gi lalopusingda mateng pangi English ngani kulumdoi me thadagi rise asid thokliba irang asidasu makhoigi asoba khut yawi hairi
Pandit Jawaharlal Nehru laikidabagi humpumatoi suba kuman thoram ngasi Manipur Pradesh Congress Committee ni sentuna Imphal gi BT rota leiba Congress Bhavan da pangthokre. Thormatu da saruk yaraduna hanagi Mukhyamantri amasung CLP lusingba Okram Ibobin hai Bharatpu British gi makotege ning tamba phangnaba Pandit Jawaharlal Nehru yauna lusingba kayana akhak palitan honaki. Madugi mahina hauzik leiba gasi ning tamba Bharat ama oiribani. Asigumba akhakpa leitana honaduna phangkiba ningtamba Bharat asi kanagumba amatana thugaiba yaroi. Masigidamak aikoi punna leminagadabani. Nehru na science and technology yauna lam kayada paikhalamba thabak kayana ngasidi leibag asi malemgi miyamna singthanari. Sri Ibobin hai Manipur da thogliba sahi ani helabi irang asi hauzik phauba waroisin amata puruktaba haibasi laibag thibani. Raja si da hauzik Rashtrapati Sasal leiraba phawbada tangdu leitaba purakba ngamdri. Masina Raja si sakhot lamjel da maninglom da halannabagi maram ama wahili. Thormadu da MLA MP amadi dolgi makok thongba lusing basing yauna dolgi karmi singna saru yaduna Pandit Jawaharlal Nehru gi murti da laikatuna ikai khumnaba ukhi. Manipur Police na tha asigi kunmari da Sorasanpur jila gi Myanmar gi Haisin khungang amasung Bharat ki Swangdo khul ani gi marakta drug lalonba Haiba Mui ani Fare, Makoidigi Lupa Koti ama lag taratare lising kuntra hen begi senpamsu Manipur Police na pangki hairi. Nupigi hagamasung Pokso Ek lising ani tarani toy haibe hiramda nongmagi oiba miyamda ningthina khangan begi thoramama Imphal West ki Malom Tuliyaima ibudo pakhang baharau phamda ngasi pangthokre. Manipur State Commission for Women MSCW amasung Manipur State Rural Livelihood Mission ga kusam darga sinba thormatuda Imphal West jilagi self help group kayagi mihut singna saruyakhi ngasigi thormatuda wangangbada member secretary MSCW W Phajatomi Devin hai nupi obi singna gram panchayat thaktagi hoduna rise amasung malemgi thaki singthaninga oiba mafam amakan mangamle nupi singna amata oina punsinaduna nupi gi damak akhanna semba ain sing amasung pokso eki matangda khangmina bagi tangai fadabalai District Administration Senapatina District Information Technology Senapatiga Kusamdarga EOP Sejanabagi Matangda Sarkar gi Karmasari Singda Ningthina Takpi Tambibigi Training Program ama Zila Adugi Deputy Commissioner gi Conference Hall da ngasidigi hokre Tangkak naina sathag gadoriba training program asi Sarkar gi Karmasari Singbu EOP ki kuthangda thabak suanduna office ki thabak thoram hena laithok hana bapandam da paikhet pani masina sarkar amadi miyam ki marakta manung mapan phauna onduna senja thumja gi thabak hanthan bangangani hairi training program asi mathang thagi ani phawba sathagani Thobal Jila ki Thobal Okramda leiba Waikhomani Girls College ki Internal Quality Assurance Cell amasung NSS Unit anina Rise ki Directorate of Environment and Climate Change ka kusam naraga plastic sizinabana molhan bigi matangda nongmagi oiba khanani na bigi thoramama college ki asigi conference hall da ngasi pangthokre plastic na molhan bigi thabak malem asidigi muthatsi haiba hiramda pangthoke ba thormaduda oza amasung mairoi singna saru yakhi Manipur Vidhan Sabha ge sadasya oiramba Peter Phaire ngasi ayuk laikidre masage sahi mariputare sukre mahag ing kumza lisinga masamapan humbutra mathoida singai Vidhan Sabha kendra dagi independent mirep oina mikhalda mai pakhi mahag aiba ama oibatanatana ukil ama suirami mahag ki thawa yautra bahagsang mahag ki pogna phum lamdam phungsamda hayeng purakani mahag ne Laikidabada Manipur Vidhan Sabha ge sadasya Khasim Basum na awaba phongtokre Peter Phaire na rise asigi damak honna bakaya adu hojeksu miyamna ningsing duna lehoragani haiki paugi marak thanna atenwa break ama As yari se haiduro nang dilang trek langi anau baskin care routine ga tawru brava as madumok tinateda ai babina hospital da procedure ma tawrubani ha madugi damang nang panchat loi raba nate iramdam sidane khudong thiningai leitraba khumang jawsilaba amadi akhang heising na tawbani Thajaba amadi nungaibana adomna khalambadagi hena nakna leiramlabada karigi amuk lamna chalukini Babina Hospital na advanced cosmetic procedure lamdam simakta da pijari Babina Hospital, bringing out the best in you, always near you. Tabiriba Pawasi Akas Bani Imphal Degini Pradhan Mantri Narendra Modi Hairi Bharat handak thokiba thodok singna Bharat ki mayokta koine sem satuna laglaba proxy war sathare haibasi mayak sengle
गुजरात की गांधीनगर महात्मा मंदिर पांथोप थोरम वांगदा प्रधानमंत्री ने लेबाग गमखैद चथरगलीब थोरब थोरम कया पाकिस्तान टेरोरिज्म निथीन योखले सब चाब प्रमाण फंगले हंदक चथकीब ऑपरेशन सिंदूर सिखिब पाकिस्तान की टेरोरिस्ट लेबा की थबकता इकाई खुमनब मखोई असीब हक्सांग पाकिस्तान की फिराल कुबलीब प्रधान प्रमाण अमुक हेना मयेक संगले प्रधानमंत्री ने लेबाग इनखलगलीब नहासिंगना लेबाग चथरगलीब थबक थोंगसिंग निंगथीना खंजिनबगी मतम ओइरे लेबाग चाउखट थौरांगदा सिंगनरकपसिंग कैदोंगैदा सरकार ने यासिनब तौरोय लेबाग खुमांग यांगना चाउखलगलीब मंगलान असिदा नागरिक खुदिंगमगना सरुक यागदबनी अमदी माई पानगदबनी केंद्र सरकार की धरती आबा जनजातीय ग्राम उक्रस अभियान कैंपेन की सरुक उखरुल जिला डिस्ट्रिक्ट एडमिनिस्ट्रेशन जिला मयामदा सरकार की खुदों चाबसिंग फंगनब खोंथांग कया पाइखली कैंपेन मरुब पांदमदी लेबाग शेड्यूल ट्राइब सखंगलब फुरुपसिंगबु अफब लंबी थोंग थकनब इसिंग मही मसिंग अमसुंग हक्सेल की खुदों चाब कया फंगनब असिनी उखरुल जिला के डिप्यूटी कमिश्नर आशीष दासना जिला आधार कार्ड रेशन कार्ड आयुष्मान भारत कार्ड केंद्र सरकार की तोंगान तोंगान स्कीम फंगनब की पांदमदा अखनब कैम कया पाइखली कंगलई उमंग लाई हराउब 2015 हाइबे हिरमदा नुमित 3 चुमना चथगदब राज्य थाकी खननेलब मिफम थौबाल जिला की नोंपोक निंगथौ अपान थोइबी ट्रस्ट उतरा मसाना सिंदुना थौबाल जिला लेबा नोंपोकसिंगदा ngasiदगी हौख्रे थोरमदुदा मणिपुर की तोंगान तोंगान मफमसिंगदा उमंग लाई हराउबगी हौरकलोन हाइबे हिरम असिदा उतरा संगलेन सना कोनोंगी सेक्रेटरीना रिसोर्स पर्सन ओइना वांगांखी धनमंजूरी कॉलेज ऑफ टीचर एजुकेशन कॉलेज वांगद मियामगा मरी हेना फगनहनबगी पांदमदा पांगथोकपा कम्युनिटी कंटेक्ट एक्सटेंशन प्रोग्राम हौदोखरे नुमित मरीनी चथगदब प्रोग्राम सरुक कॉलेज जेनिम्स की ब्लड सेंटर के खुसमनदुना वॉलंटरी ब्लड डोनेशन कैम्प पांगथोखी पाउगी मरक थन्ना अतेंब ब्रेक अममो साइरम कॉलेज की एडमिशन हौजरी मणिपुर यूनिवर्सिटी दा एफिलिएट तौबा UGC ना रिकॉग्नाइज तौबा लांगजिंग अचौबदा लैबा साउथ एशियन इंस्टीट्यूट ऑफ रूरल एंड एग्रीकल्चरल मैनेजमेंट की BSc अमदी MSc एग्रीकल्चर हॉर्टिकल्चर की एडमिशन हौजरी अककनब सीट मसिंगनी ngasimak लाक्तुना मिंग चनसिनबी हो अखोगी नंबर 7641 811 242 आकाशवाणी इम्फाल दगी पाउ ताबिरी राष्ट्रपति द्रौपदी मुर्मू ने मिसम मयाम पीब ख्वाइदगी वांगब मना पद्म विभूषण पद्मश्री अवार्ड खुसिनख्रे पद्मश्री मना फंगलबसिंग मनुंगदा मणिपुरी क्लासिकल डांस थियाम सूर्यमुखी देवी यावरी हौजिक सानबगी पाउ क्षेत्रिमयुम बिरोशदगी ओइनाम केंद्र टीम एना लाइनिंगथौ सनामही प्लेयर्स मेमोरियल केंद्र वाइज लीग कम नॉकआउट ओपन कांग टूर्नामेंट 2015 की टाइटल लौरे ngasi final da oinam kendra team A na wangoi team A bu panjil 13-13 thoikibani taruk shuba kayo trophy ki ngasi sanakhiba matching da 5 brothers FC na moirangcha FC bu panjil ani shinoda amasung tata honors na tarangcha FC bu panjil ahum shinoda thoikre langmaidong higher secondary school na chahi 13 makhagi nupagi district level humphumari shuba international subroto mukherjee football tournament kakching district ki champion oire final da makoina Polestar School Wabagai bu panjil taruk shinoda maikhiba pikibani tournament asigi chahi 15 makhagi nupa macha gi kangluptana PR English School na Kakching Model High School bu panjil anish amada thoiduna champion oiki Sanjay Khumukcham na taret suba Khuraijam Ram Narayan Memorial State Level Open Chess Tournament ki champion oire National Thangta Technical Officials and Coaches Training Program ngasidagi Imphal West Jilla gi Yumnam Huidrom makha lekai da laiba Thangta Sanglen da hokre Dwijamani अरोइबदा मरोइब पाउमुक मणिपुर दा सही अनि हेना लेरकलबा कांगलुप की इरांग असे लोइसनबकी पांदमदा केंद्र की गृह मंत्रालय की मकोक थोंबो ऑफिशियल सिंगा कोकोमीगा ngasi नई दिल्ली दे वरी सानख्रे अवांग नोपो लमदम की लालोलुप सिंगदा खुजु खुलाई ललोनबा मियोय अहोम की मथकता NIA ना चार्ज थांगतख्रे लेबा के अतई मफम सिंगदा पांगथोकना मणिपुर दसु पंडित जवाहरलाल नेहरू लेकिदेबगी हुंफु माथोय सुब कोमन थौरम पांगथोख्रे
प्रधानमंत्री नरेंद्र मोदी ने हाइरी भारत हंदक थोखिबा थौदोकसिंगना भारत की मायोक्ता कोइना सेम साधुना लागलबा प्रॉक्सी वार चथरे हाइबसी मयेक सेंगले अमसुंग राष्ट्रपति द्रौपदी मुर्मू ने ngasi मिसम मियामदा पीबा ख्वाइदगी वांगबा मना पद्म विभूषण अमसुंग पद्मश्री अवार्ड खुसिनखरे पाउलोइजरे।